Vexit Bharat ki makhada punna lupa crore lising yankai manga chatruka nifuhumdo ye project na se India ki Prime Minister Narendra Modi na launch amade inauguration tawkre chahi humfu chupna Congress na mirai duna thamlaba North East ki state sing BJP na luchingba laingak asina supna tagi chahi tara khaktada chaokhat lambi da pusilakle North East state sing chaokhat-hansi hairabadi tourism industrialization amade human resources ta mai onshinba mathou tai haina Prime Minister Narendra Modi na phongdokkhre Ngasi Arunachal Pradesh ke Konung Itanagar da laiba IG Park ta pangthokiba thoram amada Prime Minister Narendra Modi na North East ki state Arunachal Pradesh, Manipur, Meghalaya, Nagaland, Sikkim amadi Tripura da punna lupa crore lising tara chamapan humfutare changna paikhatkiba developmental project chamaga kolumdoi sanga kibaga luinana lupa crore lising ifu mari chatruka humfutra taruk changna paikhatkadaba project mautra mangagi urep uyung tamkhe Manipur ki oina lupa crore lising ama chatret ni funipan changna project kuntra taruk ki urep uyung tammaga loinana lupa crore lising ama chatret ahum changna sakiba project ni fu manga susanga khe Prime Minister Narendra Modi na urep uyung tamkiba maru oiba project sing adude crore chamaga ni fu mapan changna sagadaba Unity Mall lupa crore ni fu changna semkat kadaba maternity and child hospital lupa crore yankai mari changna infrastructure semkat kadaba Manipur Technical University Lupa crore humfutara changna sagadaba 60-bedded state mental hospital Lupa crore chamakun changna semgat kadaba information and technology SEZ processing zone Lupa crore humfu changna semgat kadaba natural grass football ground taret Lupa crore humfutara mapan changna infrastructure semgat kadaba school chamagakun Lupa crore humfutara humdoi changna any SIDS ki makhada sagadaba road project ani Lupa crore chanipan punchangna semgat kadaba Imphal Jiribam Okhrul Taloi Tadubigi National Highway Project ani amade Lupa crore nifu changna setu bandan gi makhada sagadaba thong mari yaure Nakalamaromda ngasi Prime Minister Narendra Modi na video conferencing gi kuthangda sangakiba Manipur gi project mari aduna CRIF ki makhada lupa crore tara ni thoi changna semgatkiba National Highway gi lambi ani lupa crore humfutare changna Jal Jeevan Mission gi makhada semgatkiba Water Supply Scheme sing lupa crore manga changna sakiba Craft Handloom Village Moirang amade lupa crore lising ama chatruk manga changna semkiba Imphal More Tamenglong Khongsang Maram Peren Churachandpur Tuivaigi National Highway Project Mari Yaure Thoramadu Mari Lenana Prime Minister Narendra Modi na hai Indiana Ningkha Tamba Lebaka Moirapadagi Hauraga Kumja Lisingani Taramari Fauba Sida Nordisk ki state singda development ki thabak ama tapai khalamdabana naha sing thabak supham nompham khangdaba insurgency amadi atopa maram kayamana reason ase tangdu laita daba charang naba phibam amada leirame Adabungasi BJP na luchingba laingak asi hek lakpadagi India ki chaokhat khongjelda North East state sing sontana leihoba yade haibagi wakhalona mang thamlaga development gi oiba project kayam paikhatuna naha kayam thabak pire ngasi delengak asina naha sing thabak pinaba startup scheme kayam hodoktuna masa masaga chana zaba sinfam kayada mai pakna thabak pangthoknaba mateng pire Legang paikhalak liba scheme sing asigi makhada ngasiri naha kaya startup ki khutangda manufacturing unit IT tourism amade atai hiram kaya da thawai changna mathau pangthokle startup scheme gi makhada anauba innovative idea kaya puthoktuna naha sing namasa gi senthok lambi semsa patanatana miyoi kya am suthabak pire honaningba naha sing gi oinadi BJP lengang na ngamjaba mateng pumna makpangani haibase ma ki lenga ga sigi lengdraba firepne Ngasi launch toriba development project kaya asina inkhalak liba naha kaya thabak piduna North East region ase chaokhat pat North East sama oihlakani haibagi thajaba chawna lei haina makna phongdokhe Prime Minister Narendra Modi na makhata na hai North East leiriba nupi singgi punsi mahing asi awangba thakta pukhatpa ngamnaba lengakna nupi sing tagyoiba akhanaba program kaya ma supai khatle Thabak tauba khakta danatana politics tauba amade atai hiram kayada nupi singyoiba khudong chaba sing lengak na pidura lakle nupi singna chak thongbada sijanaba gas cylinder fanghanba Jal Jeevan Mission gi makhada yumthong khudingda thaknaba afaba ising fanghanbana chingba thabak kaya ma supai khatle North East region ase matamamada Congress lengak na kachinda leiba state singni haina mirai duna thamlambane international border da leiba khul sing India gi lamna tabagum irai laina khalame Indo-China War gi matamda Arunachal Pradesh ki border area da taba khulgi khunja sing maraiba nasa gi maraiba
Nasagi maraibak nasana lepcharo haibagi moongda inthokuna thambirame family politics ta ngauzaba Congress party na chatharamba thausil kaya sina Northeast miyam gi thamoida mitop amagum phawhalakpagi achauba maram ama oike Pasida sunatana Congress na lengak pairamba tai Northeast ki state sing da so manadaba midyeng yanglambadagi matam sangna Northeast ki miyam warautuna lakhi Adubu ngasidi VJP lengak lakpadagi Northeast India chaokhatana India chaokhatpa yaroi haibagi wakhalonda Northeast ki state sing development ki mainstream da puraknaba kanna honari haina makna makhatana phongdokkhre कांग्रेस हमारी सीमा को हमारे सीमा के गांवों को अविकसित रखकर देश की सुरक्षा से खिलवाड़ कर रही थी अपनी ही सेना को कमजोर रखना अपने ही लोगों को सुविधा और समृद्धि से वंचित रखना यही कांग्रेस के कार्य करने का तरीका है यही उनकी नीति है यही उनकी रीति है साथियों सेला टनल पहले भी तो बन सकती थी बन सकते थे कि नहीं बन सकती थी लेकिन कांग्रेस की सोच और प्राथमिकता कुछ और थी उनको लगता था पार्लियामेंट में 1-2 सीट है यार इतना काम क्यों करे इतने पैसे क्यों लगाए मोदी पार्लियामेंट मेंबरों की गिनती करके काम नहीं करता है देश की आवश्यकताओं को ध्यान में रख के काम करता है तुम खंडबा नेशनल की खंडबा मयाम की खंडबा टॉप जीव सिंह की खंडबा अखोगी कैबोलम जाव से पृथ्वी द फ्लोटिंग लेक्स फाउली ने बट असे मांगदोरे मी फत्तबा लांग ताक्सल लला सा फाबीबा नोई का पचंग हा हापीबा फुम मयाम दु कोथोग खुन सेमजनबा पॉलिटिक्स अदुद नत्र पॉलिटिक्स ऑफ गुनैतब्र जगह से कैबोलम जाव नत्रबा लंफेल पासी नत्रदि politics of them select the brava top jaga the politics of the bill. So yamna unique way yamna precious mapam say the politics of some say siroi pukko ko pumanga ngale hadakta environment ne kene to ko mayam to ko si si aina ngara na na je saji la ko hore u hore hanadi pukko ko ga ba ising su leite amasu leite adran ko kitang aina ngasi ki si ko sablorga aina mayada nesser su kitang nusi se nesser da koina depend on ni nesser never depend on us koina we depend on nesser to survive nesser never depend on us to survive